Nabiyu-Fajaba Isthmus Ave Lohongba amadi yumgi makhal khudimaki furniture polamsing leinenabagidama matam manghandana isa isagi yumdagi irai laina order tobu yanabagidama Isthmus Ave haribasi Nabiyu App asi maming leraba furniture house kayaga collaborate tawduna matam chana home delivery tawjari product singbo adongi apamba design da semba haibadi product khudimoki makhada hapchariba call button sing asida nambiduna call tawbiraga adongi apamba design sing sembiba yagani ngasi mo pijariba link asidagi natraga play store dagi Isthmus mobile app asi install tawbiduna pijariba service asigi Khudongchaba LOUBIYU hena akopa marol gidama 700-503-7682 Loinana 600-90-21-703 Hariba number sidagi akopa marol khangbiyu Sijin Nabiyu Isthmus Ave Fajaba makhal kaya gi furniture kaya order toba yaraba app amani Isthmus Ave